Bharat amadi Pakistan Leibak anigi marakta akanba mongda missile amadi rocket kapsinaduna landa sa tharibasida line of control LOC da Bharat Leibakna anti-tank guided missile Atgm deploy tawduna Pakistan gi military outpost sing da landa kre haina agency dagi fangba paw amana kangalakli paw asina makha taraduna hai Bharat amadi Pakistan Leibak anigi marakta sa thariba lana si pakthok chakthorpa yabagi thajaba leibana anti-tank guided missile Atgm ase mafam sana deploy tawduna thamba oiramba yai haidi Nakalamaromda USA gi Air Force thabuktagi pothakraba retired pilot Dale Stark na fongdorakibagi matung inna Bharat amadi Pakistan anigi marakta sa thariba lan asi sangthana sa thakhigadaba mali haina fongdokre mahakna makhatana haikibada mahak masamak Indian Air Force amadi Pakistan Air Force pilot singa exercise tawduna fighter jet kaya paiminakre Hauzik Bharat amadi Pakistan anigi marakta oidakliba fibam asi sel thanasi hairabadi Bharat Leibakta thagani haina mahakna makhatana fongduki